Sekmai AC ki manung chanelaiba senjam khuna ufumlau kautrok amadi senjang chirang gi Loufamsing Da Peiduna Thamba Phou Mapei mari mai Shakhangdaba Meeyoi Kharana Thadoklamle thodok thokfam dagi fangba pauda thodok asi ngasi ahin pung 12 mak baro makhairam taba matamda thokibani hairi Loufamsing adu Taurim Shyam Sundar Singh chahi humfu apopa laikhidrabati Tomal Singh senjam khuna gi sangam ani dagini Lousing Irungbam Yai School chahi Yankai Nipan apopa laikhidraba ai Jugindro Singh senjam khunaugi sangam ani dagi Laulakpa Lousing Laishram Jayanta Singh chahi nifu apopa El Ibotombi Singh senjam khunaugi sangam ani dagi Laulakpa Lousing amadi Yumnam Viyanda Singh chahi kunmanga apopa Wai Ingobi Singh Fumlau Awang Laikai gi sangam amadagi Laulakpa Lousing ni haire Mai chakpagi pau hek fangbada Manipur Fire Service ki team ama laktuna mai adu muthanaba honake thokdok thokfam da sekmai kendri MLA haikam dingo su laktuna yengsinke kanda khatang thamoi harau jagadaba adagi khatang masada imung manungi cha nanaba natragana madudagi taira kan sen khatang phangaga maduna khogi thabu ingang ama marasi na jagadaba senpham sing jagane harau jagadaba du sumaina mai thadok pi bhaibse masi taseng badi masi ma ghat ka chamma nei haina yer maina haijari aduna masi matung mana amana singba thong singba thogdo wasi thon bidana ba haina ai longmi singi khallaga manipur pajari khallaga singba amana tobiganu haina ai thamjari adu sarkar gi sakti gi khoi kamai torkanda khoi compensate togada gi haina su khoi hojik khoi disi gi pau phone jagre aduna karigumba sede channel ma miyo amata khoi lemna tharoi habasima sarkar gi khoi ba action chap chap action khoi lokhot kani habasima ai mayam da thamjari